ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯁꯦꯛꯃꯥꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯀꯪꯂꯥꯇꯣꯡꯕꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯅꯦ ꯀꯪꯂꯥꯇꯣꯡꯕꯤꯒꯤ ꯕꯖꯥꯔꯅꯦ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯛꯑꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯖꯒꯥꯁꯦ ꯊꯣꯏꯗꯣꯛꯅ ꯏꯔꯥꯡꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯂꯩꯇꯦ ꯍꯥꯏꯔꯒꯁꯨ ꯆꯤꯡ ꯈꯔ ꯅꯛꯁꯜꯂꯛꯄ ꯁꯣꯂꯣꯝ ꯁꯥꯏꯠꯇꯗꯤ ꯑꯗꯨꯃꯛ ꯕꯪꯀꯔ ꯁꯥꯔꯒ ꯂꯩ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯤꯅ ꯁꯤꯒꯤ ꯕꯖꯥꯔꯒꯤ ꯍꯦꯛ ꯂꯩꯔꯛꯁꯤꯗ ꯊꯪꯅꯕ ꯂꯩꯔꯛꯁꯤꯗ ꯆꯪꯉꯒ ꯂꯩꯕ ꯀꯪꯂꯥꯇꯣꯝꯕꯤ ꯕꯖꯥꯔ ꯕꯣꯔꯠꯇꯅꯦ ꯕꯖꯥꯔ ꯕꯣꯔꯠꯇ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯗ ꯂꯥꯟꯖꯦꯟꯅꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯑꯣꯏ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯤꯗꯩꯁꯦ ꯅꯦꯠꯋꯥꯛꯇꯤ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯅꯦꯠꯋꯥꯛ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯏꯚ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯪꯂꯥꯇꯣꯝꯕꯤ ꯕꯖꯥꯔꯗꯅꯦ ꯀꯪꯂꯥꯇꯣꯝꯕꯤꯁꯦ ꯑꯗꯣ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯌꯥꯝ ꯀꯟꯅ ꯂꯥꯡꯉꯤ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯁꯦ ꯊꯣꯏꯗꯣꯛꯅ ꯏꯔꯥꯡ ꯂꯩꯇꯦ ꯃꯌꯥꯝ ꯑꯗꯨꯝ ꯐꯖꯅ ꯀꯩꯊꯦꯜ ꯐꯝꯃꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯌꯥꯝ ꯐꯖꯅ ꯀꯩꯊꯦꯜ ꯐꯝꯃꯤ ꯃꯐꯝꯁꯤꯗ ꯑꯗꯩ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯒꯥꯔꯤ ꯑꯃꯁꯨ ꯍꯥꯏꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯏꯔꯥꯡ ꯂꯩꯇꯦ ꯁꯦꯛꯃꯥꯏꯗꯒꯤ ꯈꯔ ꯍꯥꯏꯊꯔꯒ ꯂꯩꯕꯗꯨꯅꯤꯀꯣ ꯀꯪꯂꯥꯇꯣꯝꯕꯤ ꯍꯥꯏꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯤ ꯆꯤꯜꯂꯦ ꯁ꯭ꯋꯥꯏꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯄꯣꯠ ꯆꯩ ꯂꯥꯛꯅꯕ ꯑꯗꯒꯤꯗꯤ ꯕꯖꯥꯔ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯕ ꯂꯥꯛꯑꯦ ꯁꯤ ꯃꯐꯝꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩ ꯁꯤꯗꯩ ꯆꯪꯁꯤꯜꯂꯒ ꯀꯪꯂꯥꯇꯣꯝꯕꯤ ꯕꯖꯥꯔ ꯕꯣꯠꯁꯤꯗ ꯑꯗꯣ ꯃꯤ 200-300ꯃꯨꯛ ꯂꯩ ꯍꯥꯏ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯉꯒ ꯊꯝꯖꯔꯛꯑꯒꯦ ꯔꯤꯂꯤꯐ ꯀꯦꯝꯞ ꯂꯩꯔꯤꯁꯦ ꯀꯗꯥꯏꯋꯥꯏꯗ ꯆꯪꯉꯒ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ